ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ZUF na WAHONG village da khunda silakpo kuki yom manga mai thadokre kuki sinu national highway sing matam kaktana thingatu India North East State Security Force ingi medal tan pham oire jere bamda kuki khulai pai batara hat kiba assistant commandant Saurya Chakra pikre oil pump ani matam kaktana thing batham lehana ji phatna phongdor January 18 gi miyam gi khongsata mahirui singsupuna saru yabiu haina ko komina phongdor ke songlung da yumai tharami thawong kim amadi UNC na condemn tor laibak sin bathungna bank strike dokre Analang ilam da sothana laiba phabak saw da lengan mijeng sangbi habwa phongdor Beating the Rikit Pangtok to the Republic Day Tharum Gimana Lantokre Amadi Daban Injil Lengak na Manipur gi miyam kan bangam jahana Tamil Nadu Chief Minister na phongdokre Konjari WAHONG Radio na pijaba evening newspaper reading mijeng tabiri ba madi tabiri ba singbo pusparani lai sumna taram na uksuri maroiba pausing sanok na pijare Zalayarong United Front ZUF ki kadar singna nahan Kangpokpi district ke kuki singna ke Songlong village haraga khangna ba WAHONG village da yum manga mai thadokre loina na kuki singna ngasi ahing nongyai degi National Highway sing things lagan hana lauthokre Jolayarong naga fruki lam khopsilaga yum sajilakpa masung lona yadaba maung da parks na popi pambi thabagi mak ta thawrang asi lokhat khibani hana ZUF na phongdoragle Lufasigi Minister of Information and Publicity na thadorok pacherol amana hai January 12 masung 15 da Kangpokpi district ke Songnung Sadar Hills manungsan ba WAHONG area da Popi thabi thabak sathabagi damak farmhouse amadi farm sing mai thadokhi bani mamang da kayaro hana popi thabi thabak tawdanaba khangan khrabasu makha tana mafam kaya to leptana popi tharak padage tangai fadana thawrang asi lokhat khibani yellow fruit sing da song na singnaba popi thabi thabak thoram sing matam pumbagi oina thingnaba makha tana akhonaba thawrang sing lokhat khigani mapa laibak singdagi ayabu yawdana saksilakhi ba mitop singna Jalayarong Nagapur ke lam khopsin ba masung popi pambi thabi thabak thawrang lokhalak pada tumini yengtuna laithok loi haba wafam phongdoragle Ipai pu singna thambiramba lam ngak senaba mathau taba thabak sing leptana lokhat khigani haina su chirol asida makha tana phongdogle ZUF na yum mai tharambagi thawong achibu yaning daba phongdoktuna Committee on Travel Unity ko tuna National Highway number 2 ngapi National Highway 2 Tingbagi thamba khongsang sangsin kre committee asina thadarok pachirol amada langjon loibol khulen kharam wifi amadi ke songlung yauna Kangpokpi district da leiba kuki jofuru ki miyo singna khunda ba khungang singda matam kya gi mamang dagi ki han khangan bagi thawong sathaduna lagle khulai paiba miyo kharna popi pambi thaba tingbagi mingda micham miyam da mi paiba pohan bagaloina na khunja sing Pukning Laitana Lehanba Ngamdre Hiramasi Matang Dalenga Matik Java Thorang Lokhalak Drabadi Ngasi Ahing Nongyai Degi National Highway number 2 Amadi National Highway number Kuntraga Taret Matam Chupaki on Tingmi Kongsang Sangsinaba Pirep Laure Hide Amaromda UPF Amadi KNO na Puna Thadorok Pacherol Amana Hai Yum Mai Tharami Thong Adu Condemn Taukibaga Lunana Taudo Aduna Maram Oraga Matung Tarakpada Tolok Pam Daba Taudo Tolakpagi teksak pomba ZUF na pugadabani haide Kuki Jofurup na kundaba kungang mai thaki thawong aduna Kanglup masal gi marakta thajanadabagi sang wangkhala lehaina paladuna cherol asina hai yumpham yaudaba mawong da popi pambi thabagi maral pisillaga khunja singi yum mai tharambagi thawong adu khwadi akanba mawong da kandem tawpham thoi
Sairaksida ke Songnung village ke yum khara mai tharam kibana maram oiraga thoglakliba wathok asi loisilhanana bagi matangda ngasi Kangpokpi district headquarters ta awangba thaki peace meeting ama pangthokre meeting asida nungba ACG MLA su oriba hills area committee gi chairman Dipu Gangmaina maru oiba thodang lodun pangthokiba mifam asida kuki gi seso sing United Naga Council Joliarong Union amati Rongmai Naga People's Organization ni musing saru yake mifam asida kari kari warep lawkrabagi habigi matangda karigumba amata hausuk phawbi oina khangba ngamtre hari Sahi asigi humbudra tare suba Republic Day thoromda mamang sahi ki July da Myanmar ga lonaba ngamkhaida militant singi mathakta attack sathakibada maru oiba thodang lawkiba army officer kunma thoi pera special forces ki Lieutenant Colonel Ghatage Aditya Sri Kumar amasung kumjal sing ani kunmari gi November 13 da Jeribamda kuki lalho batara hatkiba CRPF ki assistant Bipin Wilson da Soria Sokrapiduna ikai kunna about Trey mamang segi July Taramathoi taramdoi phawba Lieutenant Colonel Ghatage Aditya Sri Kumar na lusingba kunmathoi suba pera commando gi team amana Myanmar galona bangam khaida khanaba attack sathaduna militant singi maru oiba kem amang ata thoon khibaga loinana militant mapan hat pangam ki Myanmar galona bangam khaida Indian Army na operation sathaki haiba official oina lauthokpagi mawongda award asi leiba ki humbudra tare suba Republic Day gi thoromda pikibane Amaromda kumjali sing ani kunmari ge November 13 da Jiribam district ke Borobekra dalaiba CRPF ke kem amada khulai matik sana paiba kuki militant singna attack sathana ba honarakiba thorang ama mai pa hankidabagi damak assistant commandant Bipin Wilson da Soria Sokrapiduna ikai kumna baut ke numit asida khulai matik sana paiba militant singna kunchuba battalion CRPF ke Borobekra dalaiba post amade attack sathana ba honarakpada assistant commandant Wilson na mai pa hankidabaga loinana post adu dalaiba personal sing amasung manak nangna laiba micham kyagi punsi kan bangam ki Amarom the Indigenous Tribal Leaders Forum ITLF amasung Kuki Organization for Human Rights Koharna CRPF ki officer da gallantry medal pibi thawong ado yaningdaba phongdokre Lupani asina thadorokpa warol amada Jeribam da mar kuki punja singna masagi maramdam ngak senmi thodang lowring da extra judicial oiba mongda volunteer sing hat kiba mioi amabu award pi bhaiba se chumba thawong nate maitei furu ki mios ni attack satharakpa yai haina mi paiba poklakpadagi khul ngatuna leiba volunteer sing hat pagidamak leiba asigi lemjaningai oraba gallantry award pi bhaiba si achumba khong thang nate haire Thabal district Wangban Canal Mapan da hangba Sorojini oil pump amadi Bisnupur district Moirang Thana Leirakta hangba MS Elidas fuel station matam kaktana thingba thamle haina G5 na thadorokpa cherol amana haire Lone adaba G5 na thadorokpa cherol amana hai Wangban Canal Mapan da leiba Sorojini oil pump gi mapu Thoksom Jadumani da leiba ima leiba ki ningtamba hanjinabagi Lanthengariba G5 ki member ama thaduna selgi matenga mari lehnana wari sanaki adubu Jadumani na athiba wahai wata kaya sisinaduna G5 ki member adubu mahaki score kangbuda phahanki amasung Manipur Police Commando da sinana bahonaki madugi sumathakta member adubu tamthiba mongda phujaiba tawki adumoinama G5 ki member aduna squad ki khulai amadi gypsy mullaga selaki adubu isil inaw oiba maramna State Force ki khulai adudi thogdok thokpham oil pump aduda thamlamki haire aduga gypsy asina hairoki mafam amada thamlamki MS Ilidas fuel station gi konjengbam jitenda social gi mateng pangbinana baharubada security force oina thamduna yawal ihogi makta phongna leplakhi madugi damak ahanbo warning oina hauki ba January 9 da micham yam soktana bamong da oil pump aduda bomb pokhai hanki adubu ke jitena sangjarakpagi mahuta security force ta haidoktuna G5 ki member sing phahanki
loinana lamdam asida leiriba oil pump sing khomduna khongjang sangsinki asumna yawol ihaugi mayukta leblakkiba MUSCG 5 ta sangjarakpa leitrui hari yawol ihaugi mayukta sathakkiba thawong adugi damak oil pump ani matam kaktana thong lolhananaba warep laure atei oil pump singna makhoi ani chogatpa amadi makhoi matau tamduna yawol ihaugi mayukta lepiganu haina serol asida makatana phongdoragle January Kuntra mathoi dasat kadoriba Manipur kanba khongsata miyam homna saru yabinaba coordinating committee on Manipur integrity kokomi students frana appeal tawrakle lamphel laiba kokomi gi office ta ngasi pangthokiba paugi mifam amada kokomi students front ki convener lukram malangbana hai haukiba lising ani kulhumdoi gi me ahumdagi lamdam asigi yelho proof singi mathakta chin kuki narco terrorist singna satharakliba Apong balanda asina maram oiraga mishimina asok apan amadi miyoi kaya masagi maram damda lanjena duna hinghaliba amadi national highway singda ningtamna sathok sasin yahandana thamli pibam asina maram oiraga lamdam asida laiminariba mipum khudingmakna central government ki mathakta kanba kholaw lawminabagi tangai phadaba lei maram aduna lakliba January 13 da tudem ground gi ground dagi hauduna thau ground phawba Manipur kanba khongsat haina mingthonba achauba miyangi khongsat satkani haiki haiba khongsat asida lamdam asida laiba school college amasung university gi mahiroi sing medical tamliba mahiroi sing sanaroi amadi boarding amasung hostel da laiba mahiroi khuding maknasu saruk yabiyo haina kokomi gi students front ki maikai dagi appeal tawragi Phawpaksau High School gi founder and managing director Phusam Salim gi midyang makhada advanced orthopedic care lilong lamkhai ga khusam naraga nomugi oiba free medical camp ama Phawpaksau High School da pangthokre medical camp asida dental ENT neuro medicine ortho sugar blood test free medicine yauna tongan ba department tarani thoirom na saruk yakhi baga loinana anaba sing de dalang thak sing lemna yen thoktuna free medical camp mapung phana pangthokhi haire medical camp asuga mari leinana Phawpaksau High School gi founder managing director Phusam Salim na phongdokhi bata free medical camp asi Phawpaksau ta leiba praja singi damak sinbani mafam asida hospital gi khudong sap leitabana maram oiraga aduki mati awasai theng nangli maram aduna lengak asina Phawpaksau gi sothana leiba ana lain gi hiramta praja singi damak khalaga thuba matamda midyang sangbi haina appeal tawkhi Kangpopi district ke manung sanba ke Songlong Part 2 village da Jeliarong United Front ZUF Kasom group na ngarang nungthil pobop ta yum kya mai tharamgi thawong adu kuki inpi Manipur Kim amasung United Naga Council UN sina condemn tawrakle Kim gi president CS Ajang Khongsai amasung UNC gi president NG Lorho na puna thadorok pa cherol amana hai yum mai thaduna micham miam mi paiba po hankibagi thawong adu Kim amasung UNC gi punba mifam amana condemn tawnana ba warep lawre Kanglup masel gi marakta nungsi sanana lainana ba amasung ingta papibam kahendana thamnana ba appeal tawraduna serol asina hai travel for ki mioi amatana yumpham yaudaba aranba wafam sing sandoktuna tongan ba furuk singi marakta yengthina hanaba thorang lokhaloi dobani ZUF na yummai thadok lambadagi awaba tarbi imung singna nanghori ba awaba saruk yari haire Amaronda Kim amadi UNC gi mifam asida Jeliarong furuki lusing basingdi saruk yakide haire Laibak asida leiriba banking sector singda thabak toriba bank employee amadi officer singna sayol amada numit mangani hena thabak suhan bagi mayukta numit mangani thabak tawnana ba yanakiba demand sing athubada satna halu haiduna laibak sinba thungna ngasi All India Bank strike khongjang sangsin kre khongjang asigi manung san state asida su public sector bank singda bank strike khongjang sangsin kre tongan ba banking union mapan gi umbrella body ama oriba United Forum
of Bank Union ki makhada India pumbada sathakhiba All India Bank strike ki khongjang asida 5 days banking is a right, not a privilege. We demand implementation of 5 days banking haiba tongan ba kholaw kya lawki MG Avenue da leibak SBI mamangda employees na sanction kiba bank strike khongjang asuga mari leinana United Forum of Bank Union gi convener S Sanal na hai tha amada thangzamati nomaijing asi chuti oigadabani habigi yanaba lekhrabasu thabakta onthoktrui haina phongtokhi Manipur yauna leibak sinba thungna hubudra ka tare suba Republic Day gi thorom pangthokna khre ngasina beating the retreat pangthokhibaga loinana Republic Day gi thorom ga mari leinana mana mathom sing yenthokre Kanglada Governor Ajay Kumar Bhalana leibaki phiran singkhatkibaga loinana tongan ba contingent sing saruk yaduna pangthokpa mas pas ki salute oki thorom asida Manipur Legislative Assembly ki speaker MLA khara saruk yakhi IPS Avijit Pandena lusingduna Guard of Honor PK kumsi sahigi parrot commander nani panchuba Manipur Rifles ki commandant and Moduni Mai Singh MPS na oiki tongan ba cultural troop tara marina saruk yakhi baga loinana Manipur lenga ki tongan ba department sing saba tape flow sing utki Thorom gi saru ama oina Manipur Police Department amadi Manipur Fire Service Department tongan ba officer amadi personnel sing the governor na President's Medal for Distinguished Service amadi Medal for Meritorious Service PK President Medal for Distinguished Service Pangkraba CID SBG DSP Sorok Khaibam Rudra Narayan Singh MPS Medal for Meritorious Service Pangkraba Singh CID SBG Inspector Laishom Chawba Singh Ahanba IR gi Jamandar Narem Sairendra Singh Imphal West District ki SI Sorok Khaibam Santosh Singh Manipur Police Training College ki Jamandar Khaidem Chandra Singh Marishuba IRB ki Habeldar Land Pukom Imphal West District ki ASI Athokpam Tes Additional SP of Thobal gi Hijam Devendra Singh MPS Ahanba MR gi Jamandar Y Nilbir Singh Anishuba MR gi Habeldar Irengbam Dorendro Marishuba IRB gi Rifleman Mang Tejeki Komni Nahan pangthokiba mass pass contingent sing the pass second third takraba singi phalsu lauthokre hanba Manipur Rifles ki parade ground da pangthokpa rikit ki thoram loisilakpada makong mathang takraba sing mana mathum yenthoki loinana dance troupe taramari saruk yaduna jagoi changdamnam ki thoram amasu pangthoki sahi asi ki oina uniform contingent da 4th Mahar Border Regiment amasung Assam Rifles na first position taki BSF na ani shuba position amasung taramathoi shuba ARB na ahum shuba position taki school contingent KG BV Androna makok taki Central government na lebak ki konung Delhi gi ming Mahabharat ka mari leinana introverts tha onana ba thorang lokhatpa haukhre BJP gi MP Pravin Khandelwal na pukhalakpa wafam asi thabak to onthokna ba mari leinaba singna khana nainari hiram asing matangda historian amadi scholar singna tongan mama ching pinarakle miyoi kharna lenga ki thorang sitaram okpa tarabasu kanagumba kharana di Sabsabam mafam yetningai oiba phibam amada leiriba maramna ming onabagi thorang asi khongpham handokadabani hairi Matam sanglaba Manipur gi wathok loisinba ngamdabagi matangda Tamil Nadu gi Chief Minister MK Stalin na Prime Minister Narendra Modi bu saithakre
DMK Women's Wing की थौरम अमदा वा ngangbadi Stalin na hai BJP na lengak Manipurda Mioi chani humpurom sikhibaga loinana mioi lising ahum hena asok apan nangki mioi lak amaga makhairom hena mayum makai thadoktuna chalhanki kumja lising ani kulumdoi gi me thadagi hona Manipurda tholakhiba wathok asigi matangda Prime Minister na akang naba thorang amata lokhatpa laite sahi ahum phajilaklaba sumhau sari phibam da hajilhan bangamdana leiri center amadi Manipurda BJP na lengak paina asigumba thodok ama thoon bai basi khwadigi laibok thibani haina mahangna phongdokhi BJP lengak pu double engine government haina sing sitharaduna Stalin na hai center amasung state lengak na Manipurda leiba miyagi punchi amasung lanthum ngak senba ngamja haina so haike Prime Minister Narendra Modi na Tamil Nadu da laklambagi matangda mahangna hai numit ini gi mamangda Tamil Nadu da laklambada oidaba namthaki wafam kya phongdok lamki tongan ba mapa leibak sing de koiduna leiruba Prime Minister na mikhal matam naksilaglaga India da mu halakhi gani mikhal naksilakpana maram oiraga Tamil Nadu da mahak laklambani Prime Minister gi khongsat mangoina na akhanaba wahang khara hangki adubu ngasi phawba matik saw pakhum amata pirakpa laitre haina so makhadana phongdokhi loisilakpada maroiba paw amu hana JUM na WAHONG village da khundas lakpa kuki gi yum manga mai thadokre kuki sinu national highway sing matam kaktana thinggadau India gi North East State Security Force gi medal tanpham oire Jiribam da kuki khulai pai batara hat khiba assistant commandant Sauriya Sakra pikre oil pamani matam kaktana thingba thamle haina G5 na phongdor January 18 gi miyam gi khongsata mairoi singspuna Sauriya biu hana kokomi na phongdor ana laing gilam da sothana leiba phobak saw da lengan miyang sawi hana phongdor ke songlung da yumai tharam gi thawong kim amadi UN sina condemn tawram leibak sin batungna bank strike tawkhre Betting the recruit pangthok tuna Republic Day thauram gi mana lan thokre Delhi Gaming Interface da ponana ba khanari haide amadi double engine lenga na Manipur gi miyam kan ba ngam haina Tamil Nadu gi chief minister na phongthokre Bijariba paw singa sigaloina na evening newspaper update dijaba mata asida loisinjari makha tarakpada amo matam wafam taminasi Matam yuwafam da thamjari Manipur da popi park sana tharakpa lengan midyang sang dabadagi kanglup masal ungkhanarak haibasida taminasi Manipur da khundaminari ba furup sing manungda akangna furup ama khaki miyoina mayai kya ba drug thaba masung sendung tana ba lalon bagi thabak satharak lagadi atopa furup singa nungaina da ba tholakpa yai aduga Saba yaba manama sing uhai wahai ningthina puthok tuna sel tanjaba kanglop oiragadi atopa furup singna makoibo nungsibi wakhalon ani asi khetnari bagi maramdi amana ingkhalak liba naha kaya gi punchi mangan bangamba khunai asigi tungi yumbi oirakadaba naha kaya maham tahanba ngamba mayai kya basinjak tharaga natraga lalolaga sel painana bakhanba haibasi khunai yeknabani haina lawbadagini Matam amada Manipur hariba India gi state asi mayai kya ba drug puthok pusingi yamna maru oiba lambi ama oina launarami
lambi oina sisinarambadu Myanmar romda paksana thaiba popi pambi dagi sungba mayai gyaba sinjak sing lalona ba purakpagi lambi oina sisinarambani Manipur ga yumthangnana lairiba Myanmar hauji civil ama thoktuna laibak aduda lairiba citizen masen nomai kapnari bom thadanari aphang ba hatnari tamthiraba civil war asigi marumda lenga ke thingba yaudana Kanglup amana Kangbu amana popi pambi paksana thari haiba popi pambi sing adu dagi shemba mayai kyaba chinjak sing adu atopa laibakta yona bathadorei asumna Myanmar dagi yamlaba drug sing India Thailand na chingba mafam da yohon kinana ba honarei India da mayai kyaba drug saba mi gi masing noma gi hengalakli basi Myanmar rom dagi pusilakpa lonia da drug sing asina mateng pangli Myanmar khakta dagi mayai kyaba drug saba mi gi masing noma gi hengalakli basi Myanmar rom dagi pusilakpa lonia da drug sing asina mateng pangli Myanmar khakta dagi mayai kyaba drug puthoklam haujikti Manipur shu chingi maru oiba mafam kaya marumda popi pambi paksana thanari Manipur da Kanglup ki rang thoktingai ki mamangda popi tharamba chang adu irang thokraba matungdagi amuka hena hengalakpa thengnari masidagi hengaladuna makhoina puthokliba mayai kyaba sinjak singi mamalsu hantharaktuna lairaba miyamsu sisinaba ngamlai masigi saitheng Manipur Mizoram na chingba state la riba naha singda pirei mayai kyaba drug ki saitheng Manipur da hengalai haibasi nongma kangdana phagatpagi sang hengalakpa asinasu takli adubu mayai kyaba drug puthok pusin tawbada senai hariba miyosing amasung popi pambi thariba miyosing adugi mathakta logi oiba thabak lokhatpadi yamna sonna lairi masina maram oiraga drug cartel singdadi makhugi sel phangbi lambi noma gi khumang sausilakli Manipur da handak marak Jaliarong United Front haina koba Tamenglong amasung None district da yamna kanna active oiriba khulai paiba kangbu asina mayai kyaba drug thingbagi campaign ama chatharakpa uri makhoina mapung oina miteng thamlibadi Jaliarong gi region da popi pambi thandaba amasung lonia da bamongda khunda leitarakpa thingba sini Khulai paiba lalhau lup asina Kangpopi district ki WAHONG Sadar Hills da paksana popi pambi tharibasing manghan tahan kibagi pau thadorakhi popi pambi tharibasingi pothasang amasung pambi sing adu thabada sisinaba potlam sing mai thadoktuna mang tahanbagi video footage singsu social media da viral oirakhi nomai paiba leibaki mayokta thabak tawjaba kangbu oijaragasu makhoina tawriba thabak tudi aphabani haidaba yaroi adubu mayai kyaba drug lalonba thabana chingba thingba haibasi Kanglup amagi mathakta sathaba oibanina Kanglup maselgi marakta mukna boina thoglakpa yai tawganu haina hanjin hairaba phawbada kangbu aduna makhoigi thabak thoramdi lepa leitana sangsilakhi maduna maram oiraga hojikti power sisinaduna mai thaduna manghanba horakpani haiba yai afaba thabak oirabasu khunai mayokta thabak tawbasing laksin bani hairagasu makhoina tawriba thabak tu India government natroga Manipur lenga tawgadaba thabakni makhoina matam chana thabak tahogdabadagi khulai paiba kangbu amana pamdaba thodok tu thohalakpani Manipur da popi pambi kadai waida tharibagi haibasi hojikti remote sensing gi pambaina natroga na khajiktang sana paiba ngamba drone survey tawragasu adum khangba ngampham thoi Manipur lengak natrogana central government ki agency singna matamga chunaraba makhalgi technology siznaduna popi thariba mafam adu kadaidano haina khangdokpa ngamgadabadu thabakto onthokte madugi mahutta khulai paiba maselna popi thariba mafam sing thiraga mahan tahan bigi thawong chatharakoi ni yengduna leire samna harabada Manipur government ti machinda drug mayokta lan chathajaraga maming khaktaki oina tawri phibam masida khulai paiba ZUF na oina mayai kyaba drug thingbi khungsang sangsilakpani Manipur government na thawa sadana leithokpana maram oiraga Manipur gi leimai si drug lalonba singi lairei pak ohelakpani
मसी यारोय हाइदुना ZUF ना पावर सिजनरकपनी मतम खरकी ममांगदसु मयै क्याब ड्रग ललोनबा थारिबा कांगबो अमगी मिचंग चंगदुना मखोइना ngak सेनगनि हाबिगी मतागुम थोलकपसु सोशल मीडिया दा उबा फंख्रे करिगुंबा वखल तानाहौदबा खरदगी नकल अनि खुद थोनरकपा तारगदी कुकीगा नगागा हातनारे हाइना संदोरकनी मरम मयाम असि येंगलगा इंडिया गवर्नमेंट अमदी मणिपुर लेंगांगना पोपी पांबी थारिबा सिंगी मपु कनानो कनाना ललोल इटिक तौबगी हाइबा पुथोकपगा लोइनना मखोइगी मथक्ता अकनबा एक्शन लौखल हौद्रगदी कांगलुप किरांग थोलकनबा मई चुखतपा ओइगदौरी मदा असिदा पंजनिंगबा वाफमदी लैबा असिगी लोना मयै क्याब ड्रग थारिबसिंग ललोनबसिंग लाक्सिलु कांगलुप अमगी खुलाई पाइबसिंग ओइना ड्रग की मायक्ता कैंपेन चथरकपा हाइबसी कांगलुप मछेलगी मरक्ता उंखनबा थोलकपा याबगी अकीबा लै हाइबा वाफमसी थमजन पुमनमकु पुष्परानी लाइफ्रम नमकाना खुरुमजै Lanthokchariba 90.0 Wahong Radio ki ma'am na tabi kre numidang wairam phone diba pause sing de ki lokutchaba maruiba pause Thoram ki makha chatha jarak pada mi ko karagi matung lanthokchagani live phone in program 7005707808 number sida call to widuna
mayamna tabiningba matam isai film isai loinana album music video sing khanbiduna thoram sibu saruk yabinaba pumnamukte nolakchari
ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯟꯊꯣꯛꯆꯔꯤꯕ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯖꯪ ꯇꯥꯕꯤꯔꯤꯕ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯨꯔꯖꯤꯠ ꯈꯨꯃꯟ ꯆꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯊꯝꯖꯔꯤꯕ ꯉꯁꯤꯒꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯐꯤꯂꯝ ꯏꯁꯩ ꯑꯦꯜꯕꯝ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯡ ꯂꯣꯏꯅꯅ ꯃꯇꯝ ꯏꯁꯩꯁꯤꯡ ꯈꯟꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯄꯨꯝꯅꯃꯛꯇ ꯅꯣꯜꯂꯨꯛꯆꯔꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005 707-808 ꯑꯃꯨꯛꯇꯪ ꯍꯟꯅ 7005-707-808 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯣꯝꯅ ꯈꯟꯕꯤꯅꯤꯡꯕ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩꯁꯤꯡ ꯈꯟꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ लोइनना तोंगान तोंगानबा प्लेटफॉर्मसिंगदा 90.0 वाहोंग रेडियो खसेम रेडियो मणिपुर ऑनलाइन रेडियो खोंजल लोइना ताबिरिबा सिंगबु तरामना उक्चरी विजुअल द सरुक याबिरिबा सिंग आइसकॉम होम चैनल 129 GTPL इलाइ टीवी एसके टीवी डायमंड टीवी की फेसबुक पेज लोइनना वाहोंग रेडियो यूट्यूब चैनल दा सरुक याबिरिबा सिंगबसु थागचरी थोरमसिगी अहानबा कॉल लौकचगे हेलो हेलो तराम नौकचरी मा मयामदा मिंगा लेफमगा मुक्तंग हाइबियु इमा आई इसंग घनौदगी इमा कुजेश्वरी ने इचा सुजी ngasi ahanba caller oinaga phaujale kamai tawribjano ima ngasi इंजांग जे इरोम्बा सरा संदी अदुना तौरे सरा संदोरे इन अहामु adunara aduidi ensang do dum sizinabadi dum yadawri ngasi gi oinadi natra ima nga mazam taure sara sanbina hawai bina luwangang baga irole chadi chadri ba adom da lak bana phadui jalo lao chao lenga na bani lao gari tonga engai rongi ma thank you hanna thaga chari ma la dok chari ma ngasi gi thawram sida saruk yabirak pa huren kap thorak pa yabrenge oh wari nungai han bani da ima natra matang chabda nong sungsoi so den koithok charake ima loina na la thok chari ma ngasi gi live phone in program karam bai sei dabi gani कृष्णा लाजे छोगी जोय कुमार सपा हाइनिंग कयासु हाइजेब ngamde इचिनसीना हाइबदुम त तामिना जीजा ahan bai sei je thok na pungning nungsi bai sei amana kulangang kau daurim ne tawrib sei ma natra nungai bani nungsi bani yana sigi film di ju khunung chi ma pungning nungsi ba thamoi kai bagi sei haijaba tare natra ima krol tamjage ma gi khanbirak li bai sei loina na ima sei si kana kana ta mina gani kuire tabin bai sei kita mi kita ha ke hapta ba happy ma pukhaw gi ima me ma thauban ngomam dagi aribam gi ise memcha ai thauban dagi ise मम्मी दुम गरांग नान थेंना बनी ने दि जे दि मम्मी काव अदु तारम गनी बा अदगी कांगबम गी इने कुंजे छोरी लाइसंग गी इने यामा लाइसंग गी इने बिलासिनी कांगमम इचे बिलासिनी इने इतो इने केना तोंबी मखारोम दगी संगीता रेनु इचागा लोइनन्ने असेंगे इने मनी तोंबी कोरेंगेगी इचागा लोइनन पुलप तामिनारजे thank you ima दाइचा त यावरिबा डायमंड टीवी वाहोंग रेडियो लोइन मक्सिंगजिगा पुलप तामिनारजे tamina seima caller gi sei yam phajai sei ni haina su takpire ima gi sei kurol tamjage haining ba kaya su haijaba ngamda haina sei hori bai sei thank you ima seisak liba kun joy kumar amadi isai sibu Saireng liba Sanaton Ningthauja loinana Sairangba Kunjoy Kumar Masamak Kudol tamjari mayam puna taminasi Haining ba kaya su haijaba ngamda Kudol tamjari taminasi magi say हाइनिंगबा कयासु हाइजबा नंगदा
ꯂꯩꯍꯧꯕꯗꯣ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯖꯕ ꯅꯪꯗ ꯂꯩꯍꯧꯕꯗꯣ ꯀꯥꯏꯅꯕ ꯅꯨꯃꯤꯠꯇ ꯄꯤꯔꯥꯡ ꯄꯤꯔꯣꯏꯅꯅ ꯌꯦꯡꯍꯧꯕꯗꯣ ꯀꯌꯥꯔꯛ ꯈꯜꯂꯤ ꯀꯥꯎꯊꯣꯛꯂꯒꯦ ꯀꯥꯎꯕ ꯉꯝꯗꯦ ꯊꯋꯥꯏꯗꯤ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯖꯕ ꯅꯪꯗ ꯂꯩꯍꯧꯕꯗꯣ खलूरे नग्न लैरिङै मैचाक हेलग्ले थाप्लगा लाइन खलूरे नग्न लैरिङै वारौरमगनी नंगी थमोइना नुंगुम कल्लबा ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯣꯟꯅ ꯀꯞꯈꯤꯕ ꯄꯤꯔꯥꯡꯒꯤ ꯂꯃꯟ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯅ ꯁꯤꯡꯂꯒꯦ ꯉꯁꯤ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯖꯕ ꯅꯪꯗ ꯂꯩꯍꯧꯕꯗꯣ ꯀꯥꯏꯅꯕ ꯅꯨꯃꯤꯠꯇ ꯄꯤꯔꯥꯡ ꯄꯤꯔꯣꯏꯅꯅ ꯌꯦꯡꯍꯧꯕꯗꯣ ꯏꯄꯥꯎ ꯆꯦꯟꯖꯈꯤ वारी लीजखी लंबी चेगलादा इपाउ चेंजखी नोंगोन लैचिंदा वारी लीजखी लंबी चेगलादा नाइतोम ताहौरे वाना लेलहौरे नंदी खंगलीरोय अयगी वाबसे थेंगनरमद्रबा पुंसीगी खोंचता अशुक वाब मैचा फंगलमलोय ngasi हायनिंगबा कयासु हायजबा नंदा लैहौबादो कायनबा नुमिता पिरांग पिरोइनाना यंहौबदो कयारा खल्ली काउथोक्लगे काउब ngमदे हवाइदी लैहौरे नुंसी नंगी ननाक्ता हायनिंगबा कयासु हायजब नंदा लैहौबदो लैहौबदो लैहौबदो
Hanana Thagachari, Ima Kunjesori, Yampazabay Sayama, Kanbiramduna, Mayampo Butahan Biramba, Hanana Thagachari, Lenana Live Set Television Sing, Taram Nokchari, Madam Case, K Chase, Renewala, Taram Nokchari, Toromisida Serugabi, Imabimala Concham, Ima Kunjesori, Devi Thagachari, Chechobi Naurem Bimhal, Madam Savitri, Light on Jim Huikup, Hanana Thagachari, Toromisida Serugabi, Pabung Lystrom Radha, Nachana Taram Nokchari, Toromisida Serugabi. Sir Dhanajit Ningthojam, Sir Visu Taram Nokchari, Thoram Saruk Yabirakpa, Yamadoba, Surjit Kurajam, Hanana Thagachari, Madam Romita Sanasam, Madam Aruni Koijam, Nene Visu Taram Nokchari, Imaibem Hal Ningto Kong, Hanana Thagachari, Madam Mem Cha, Chechobi Naurem Ibem Hal, Hanana Thagachari, Saruk Yabirakpa, Kuding Mak, Rosovati Devi Adikari Mayom, Madam Visu Taram Nokchari, Lap Laba. Atop Tongan Bay State later su Taramasi Tawak Jang on the Tabi River, Kuding Makusu Tagachari Loinana Radio the Tabi River, Tongan one platform sing the Labi River sing Busu Tagachari, Madam Romita Sanasam, Madam Savitri Huika, Bamcha Langbam Kasser, Service Taram Nokchari, Madam Memcha, Nilakanta Tagachari, Service Taram Nokchari, Madam Susila Okram, Hanana Tagachari, Sarugabi River, Kuding Mapong Janda Kumar. Nachana Lam Kurumjari, Torom Sida Sarugabirakpa, Madam Gunesori Ras Kumari, Tagachari, Madam Dana Quais Bonium, Tagachari, Sarugabirakpa, Madita Ramasibu Mafung Fan Biriba Kudimak. Lunana, Facebook Live Telebiriba, Sir Lystrom Taking in Algorova Common, Jan Rosni Kojam, Taram Nokchari, Torom Sida Sarugabirakpa, Sir Bimolning Ombam, Hanana Tagachari. Wa mahaigi muna tao Yam Pazabay say Masukan Bire Kuman Chalai Tagachari, Torom Sida Saruk Yabirakpa Sir Robin Maitei Kumujam Hanana Tagachari, Torom Sida Saruk Yabirakpa, Madam Pia Mangang, Sir Bimolding Ombam. Once again, Tagachari, Torom Sida Saruk Yabirakpa Matangi, Torom Sigi Makata Tarakpa call Lokachagi Torom Sigina Anisuba caller ni Lokachariba Kanano Minasi. Hello. Hello, good evening, sir. Good evening, Taram Nokchari Chen. Mingle from Gameham Damutang Hydopio. So, Mung Tong Kong the Geros Nicoism, sir. Tagachari Chen Gasiki Toram Sida Sarugabirakpa. Loina Lan Tokchari Bangasigi Toram Sida Karamba say the Tabi. Sir, a Kunmamani Film the Gipus Prani Nasakpa. Kairigi Tambi Banang Bunung Shiba Manga Tidako Nang Se Highness here we say the Tazaki, sir. Could all Damsage can be regularly say a Kunba Mani Harry Flamasigi. Say could all Damsage, Loina Kanaka Tamina Ganishan say. Sir, let's at the lady Bamadi Toramasibu Tawayana Tariba Kudimaka Tamina Zaragi. Thank you, could all Damsage. Tagachari, sir. Thank you. Could all Damsage a Kunba Mani Harry Flamasidagi, Pusperni I don't conjure the Saki say Karigi Tambibanung Shiba. Haina say Hori say, say Sibu, Sereng Liba. Narendra Ningobam Oza Sina Sereng Libe Seni, Loina say Sigi Serangba Oza Tomba Tangjam, Kurol Damjari, Mampuna Taminasi. Kallero kalli
wakhalda tatana achi patanjana nahakna kai hauri wakhalda tatana leiram milo tuna thamoida leiram milo tuna thamoida kayada haikrabana tatno kayada haikrabana tatno oi halle aibu angaubi nantagi wakhalna ngaurabi oi halle aibu angaubi nantagi wakhalna ngaurabi uduna pukramale thamoise uduna pukramale thamoise kayada nakrabali chatlu kayada nakrabali chatlu karigi tambi banum shiva Muthi dako nanshi khallaroi khalli mamde ho khallaroi khalli mamde karamba mayai buchin banu karamba mayai buchin banu Thank you. Hanana Tagachari. Jan Rosni Kojam. Yam Pazabe say Makan Biramduna, Mampumbutan Biramba. Tagachari, Loina Makata Tarakpa Toramasigi caller, Lokachagi, Madam Budipeti Dam, Taram Nokchari, Toramasi the Sarugavirak Papa Jantakumar, Mavi Malakoncham, Taram Nokchari. Toramasigi Makata Tarakpa caller, Lokachagi Karamba, Isai can be Rakpa Mampune Minasi. Hello. Hello, Taram Nokchari, Madam called Obirakpa Minga, life from Gaibu. Anjali Singham, Thaban Kimandagi. Thank you. Ngasigi Toram Sida Sarugavirakpa, Madambu, Taram Nokchari, Lunanal, Lantokchari Mangasigi, live phone in program. Toram Sida Karamba Shaitabi, Madam. Kano, Palin and Pianga Sapa, Mapok Sidaning, but I had a Havado and Tajaki. I did video the Tajaramani. Thank you. Tabi Ningozing the my pata, like I out dressing I Tabi on Hajari. Could all thumbs again? Can be directly by Madam Gisay. Say, thank you. Could all thumbs again? Madam the can be directly by say, Tabi Ningba, my ampuna taminasi, have a waffle, my ampuna, no I necessarily aminasi, Madam Gisay could all thumbs again. Thank you. Sinanimba kai halle unsisi makhangba wahalle unsibira khom sina lenghan
ꯂꯦꯡꯍꯟꯕꯤꯗ꯭ꯔ ꯈꯨꯠꯁꯤꯅ ꯂꯦꯡꯍꯟꯕꯤꯗ꯭ꯔ ꯈꯨꯠꯁꯤꯅ ꯆꯩꯅꯥꯃ ꯈꯥꯡꯍꯟꯗꯨꯅ ꯃꯄꯣꯛ ꯑꯃꯕꯨ ꯀꯦꯝꯍꯜꯂꯦ ꯃꯄꯣꯛꯁꯤꯅ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ ꯄꯨꯟꯁꯤꯁꯤꯃ ꯈꯥꯡꯕ ꯋꯥꯍꯜꯂꯦ ꯄꯨꯟꯁꯤꯟꯕꯤꯔ ꯈꯣꯡꯁꯤꯅ ꯂꯦꯡꯍꯟꯕꯤꯗ꯭ꯔ ꯈꯨꯠꯁꯤꯅ ꯄꯨꯟꯁꯤꯟꯕꯤꯔ ꯈꯣꯡꯁꯤꯅ ꯂꯦꯡꯍꯟꯕꯤꯗ꯭ꯔ ꯈꯨꯠꯁꯤꯅ ꯆꯩꯅꯥꯃ ꯈꯥꯡꯍꯟꯗꯨꯅ ꯃꯄꯣꯛ ꯑꯃꯕꯨ ꯀꯦꯝꯍꯜꯂꯦ Thamaisida churaba awabari libangam kanada pi oina tari Thamaisida churaba awabari libangam kanada pi oina tari kaphalle oirivana ningam handare loi banaire roi kau bangam leroi loi banaire roi kau bangam leroi nangi wari thamoi sida mapok shimagi yekhare China na pauta dalin bagi wari theng laga thabal da makalam lari chik lava hinda aibu ot lari theng laga thabal da makalam lari chik lava hinda aibu ot lari ahingsina aibu lagnare thabal sina maisa langhalle yengjaning ba mai thongna ajaning ba na pauna yengjaning ba mai thongna ajaning ba na pauna kamna lai horaga thamoi sida diasu Thank you, Madam Anjali Singtam. Yam Pazabay Sayama Kanbiramduna Pumuna Putahan Biramba, Madam Anjali Singtam, and in a Tagacharing a Sigi, when I did Madam Anjali live chat Saruk Yaraktre Adobo, radio that I had a Tambiramba Wafam, and in a Tagachari Madam, Torum Sibu Saruk Yabirakpa, Luina Makata Tarakpa, Torum Sigi, call Lokachaki. Hello. Hello, good evening, sir. Good evening, Taram Nokchari Madam. Ming Amadile from Highview, Madam. I poke me, I give me a minute. Tagachari Lantokchari live phone program, Toram Sida Karambay say, Tabi Gani Madam. Sir, a same emergency supper.
ꯂꯩꯀꯪ ꯅꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅ ꯇꯧꯕꯗꯣ ꯑꯗꯣ ꯇꯥꯖꯒꯦ ꯁꯥꯔ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯉꯁꯤꯁꯦ ꯀꯔꯤ ꯈꯟꯕꯅꯣ ꯈꯪꯗꯦ ꯀꯣꯂꯔꯁꯤꯡꯁꯦ ꯁꯦꯠ ꯁꯣꯡꯃꯛꯇꯅꯤ ꯇꯧꯔꯤꯕꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯣꯏꯅꯅ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯅꯤ ꯃꯦꯗꯥꯝ ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯖꯔꯒꯦ ꯁꯥꯔ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯈꯟꯕꯤꯔꯛꯂꯤꯕ ꯃꯦꯗꯥꯝꯒꯤ ꯏꯁꯩ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇ ꯉꯥꯡꯊꯣꯛꯄꯤꯔꯝꯕ ꯌꯥꯕ꯭ꯔꯣ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ ꯑꯗꯨꯅꯤ ꯑꯁꯦꯝ ꯑꯃꯔꯖꯤꯠꯀꯤ ꯈꯣꯟꯖꯦꯜꯗꯒꯤ ꯁꯛꯈꯤꯕ ꯏꯁꯩ ꯂꯩꯀꯪ ꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯏꯖꯩ ꯈꯧꯂꯥꯡꯅꯕꯤ ꯂꯩꯔꯥꯡ ꯁꯨꯔꯛꯂꯔꯣꯏ ꯀꯨꯝꯒꯤ ꯑꯃꯪꯕꯅꯣ ꯁꯨꯔꯛꯂꯔꯣꯏꯅꯦ ꯀꯨꯝꯒꯤ ꯑꯃꯪꯕꯅꯣ ꯄꯥꯏꯈꯔꯦ ꯇꯥꯝꯅ ꯂꯩꯆꯤꯜ ꯑꯣꯜꯗꯨꯅ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯏꯖꯩ ꯈꯧꯂꯥꯡꯅꯕꯤ ꯂꯩꯔꯥꯡ ꯆꯨꯔꯛꯂꯔꯣꯏ ꯀꯨꯝꯒꯤ ꯑꯃꯪꯕꯅꯣ ꯄꯥꯏꯈꯔꯦ ꯇꯥꯝꯅ ꯂꯩꯆꯤꯜ ꯑꯣꯜꯗꯨꯅ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯛꯂꯔꯣꯏ ꯅꯪꯒꯤꯗꯤ ꯊꯥꯁꯤ ꯑꯣꯛꯅꯔꯦ ꯂꯩꯔꯥꯡ ꯂꯩꯈꯣꯡꯗ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯂꯥꯛꯂꯔꯣꯏ ꯅꯪꯒꯤꯗꯤ ꯊꯥꯁꯤ ꯑꯣꯛꯅꯔꯦ ꯂꯩꯔꯥꯡ ꯂꯩꯈꯣꯡꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯤꯡꯊꯥꯗꯤ ꯃꯥꯏꯊꯤꯔꯦ ꯃꯣꯡꯐꯝꯗ ꯂꯩꯔꯣꯏ ꯂꯝꯗꯝꯅꯤ ꯃꯥꯏꯊꯤꯔꯦ ꯃꯣꯡꯐꯝꯗ ꯂꯩꯔꯣꯏ ꯂꯝꯗꯝꯅꯤ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯏꯖꯩ ꯈꯧꯂꯥꯡꯅꯕꯤ ꯂꯩꯔꯥꯡ ꯆꯨꯔꯛꯂꯔꯣꯏꯅꯦ ꯀꯨꯝꯒꯤ ꯑꯃꯪꯕꯅꯣ ꯆꯨꯔꯛꯂꯔꯣꯏꯅꯦ ꯀꯨꯝꯒꯤ ꯑꯃꯪꯕꯅꯣ ꯄꯥꯏꯈꯔꯦ ꯇꯥꯝꯅ ꯂꯩꯆꯤꯜ ꯑꯣꯜꯗꯨꯅ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯛꯂꯔꯣꯏ ꯅꯪꯒꯤꯗꯤ ꯊꯥꯁꯤ ꯑꯣꯛꯅꯔꯦ ꯂꯩꯔꯥꯡ ꯂꯩꯈꯣꯡꯗ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯂꯥꯛꯂꯔꯣꯏ ꯅꯪꯒꯤꯗꯤ ꯊꯥꯁꯤ ꯑꯣꯛꯅꯔꯦ ꯂꯩꯔꯥꯡ ꯂꯩꯈꯣꯡꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯤꯡꯊꯥꯗꯤ ꯃꯥꯏꯊꯤꯔꯦ ꯃꯣꯡꯐꯝꯗ ꯂꯩꯔꯣꯏ ꯂꯝꯗꯝꯅꯤ ꯃꯥꯏꯊꯤꯔꯦ ꯃꯣꯡꯐꯝꯗ ꯂꯩꯔꯣꯏ ꯂꯝꯗꯝꯅꯤ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯏꯖꯩ ꯈꯧꯂꯥꯡꯅꯕꯤ ꯂꯩꯔꯥꯡ ꯆꯨꯔꯛꯂꯔꯣꯏꯅꯦ ꯀꯨꯝꯒꯤ ꯑꯃꯪꯕꯅꯣ ꯆꯨꯔꯛꯂꯔꯣꯏꯅꯦ ꯀꯨꯝꯒꯤ ꯑꯃꯪꯕꯅꯣ ꯄꯥꯏꯈꯔꯦ ꯇꯥꯝꯅ ꯂꯩꯆꯤꯜ ꯑꯣꯜꯗꯨꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯀꯣꯂꯔꯁꯤꯡꯁꯤ
loinamak mutse karamba mutta laibano khangdre gyan tadre isei singji thoromasi gi makha tathar ko call ko chage Rasavati Devi adhikari mayum ichebu taram nokchari thoromasi de saru yabirakpa Paneswari Laurembam Tagachari Madam Elangbam Kamala Rasavati Devi adhikari mayum once again Tagachari chebu Pong Jantakumar Madam Elangbam Kamala Tagachari Pong Ningthausum ina kun bikurai imalal tayingkom Madam Padma Devi Tagachari Madam Romita Sanasam Madam Aruni Koijam Nanebusu Taram Nokchari Paneswari Laurembam once again Tagachari Thoram Sida Saruk Yabirakpa Sir Suranjoy Koncham Ningthausum ina kun bikurai Hanana Tagachari Sir Suranjoy Koncham Ningthausum ina kun bikurai Sir Dhanajit Ningthausum Tagachari Nitu Lai Tagachari Madam Budhipati Hidam Tagachari Madam Romita Sanasam, Imaibem Hal Ningtau Kong, Imabimola Koncham, Kuning Maputaram Nokchari, Madam Padma, Madam Renu Toijam, Taram Nokchari, Taram Sidasaruk Yabirakpa, Surjit Loktongwam, Tagachari, Servisu, Taram Sidasaruk Yabirakpa, Isai Pugning Yam Nuksi, Natakpire, Karamba Isai Nodi Kanghodre, Pong Laisram Radha, Nachana Taram Nokchari, Hanana Tagachari, Lunana. Facebook Live ta laibiri bising busu taram nokchari Madam Nena Kabrambam taram nokchari thoram sida saruk yabirakpa Kuman Chalai hanana tagachari Jan Rosni Koijam Madam Promila Ahibam tagachari thoram sida saruk yabirakpa Prem Lata Guru Mayum tagachari thoram sida saruk yabirakpa Niru Bema hanana tagachari Sir Robin Maitei Kumujam Tagachari ngasigi thoram sida saruk yabirakpa Premlata Guru Mayum Waro Biroi Madam Madam gi call orambai hai kana gi call no di khangjade tawbudu call ama laklaga kari haiba tare busy waiting the changsilakpa call ama di yauki tawbudu aikoidagi Ekoigi Mikey Degi Oina call decline to with Lajadi Hoi Karigumba network issue labor could on Chadrakanda calls a paikat naraba matunda call Adam decline to Wayoji Tawadabu call in a laaga Okatana Kakat Padi Yaudi Waro Viro Madam call say by chance Adam launchinaba waiting the Tamzadi Tawadabu waiting the Sanchilak Padumak Yawi Marak Marta Aduda Equina call Amado Paikat Lamanina Amado Lokat Sadabani Waro Viroi Madam Madam Rosni Goijam Tagachari Sir Robin Maitei Kumujam Hanana Tagachari Sir Yabiri Bakudimak Sir Lysrom Taking Sir Bimolding Ombam Tagachari now Gorobakuman Niru Bema Tagachari Toram Sigi Makata Tarakpa caller Lokachagi Kanadu Ministry. Hello. Hello, good evening, sir. Good evening, Taram Nokchari, sir. Mingamadile from Mayam Dahidopio, sir. Ay, Yarpula Rungtin Pika, the Gehman, sir. Tagachari, a Sigita Ramasida Sarugabirok, sir. Loina Lantok Chariba Live Fun in Program 90.0 WAHONG Radio. Sandok Charibato Ramasida Karambe State Avigani. Arkogi, Ozakun Viharigi. I think Kayani Tumkidaba Sibi Nangi. Wakalda have to Tazaningisa. Good old Tamzage, Ahin Kayani Tumkidaba Nungsibi Nangi Wakalda. Yam Paza by Saini, Simaka said or a magazine that Kara said or the Padura Kangri says it as a dream. Tara Kaminasi, Lunana, Kanakana Taminagani, sir. Sarama de Kogi, Tabi Mumia, Punadam Tazargasa. Thank you, good old Tamzage. Thank you, sir. Kulol Tamzagi Ozabi Kunjabihari Sarmagi Konjaldagi Sakibai say Ahin Kayani Tumkidaba Nungsibi Magi Wakalda Kulol Tamzari Taminasi.
Ahing kayani tumkidaba nung sinang giwakal buning singna Ahing kayani tumkidaba nung sinang giwakal buning singna Aurakhi chamlaba aigi punsina Aurakhi chamlaba aigi punsina nung siwa khuldani ngauset nariba Ahing kayani tumkidaba nung sinang giwakal buning sina Ahing kayani tumkidaba Nung si bagi nakada Nokna linjag khankiba May salang labta mo'y asina Nung si bagi nakada Nokna linjag khankiba May salang labta mo'y asina Awa pothage khanjaki Hamoy masak panghora Wakal marol nai ramle Oi ramle naki tamthibi Ahing kayani tumkidaba Nung sinang giwakal buning singna Ahing kayani tumkidaba Oi dabna hakiwanganda kathuklu rab thamoini kaya dawana khang hauraba nangna pena nokhiba athingba matamda khanglake hana kinaning tamna na hakna oi haure ngasidi aremba Mallaba nangi sanapo Oi haure ngasidi aremba Mallaba nangi sanapo Ahing kayani tumkidaba Nung sinang giwakal buning singna Ahing kayani tumkidaba Nung sinang giwakal buning singna Aurakhi samlaba aigi punsina Aurakhi samlaba aigi punsina Nung siwa khaldani ngauset nariba Ahing
kayani tumkidaba nungsi nanggi wakhalbu ningsingna ahing kayani tumkidaba ahing kayani tumkidaba. Thank you, Tagachari, Sir Hammond. Isai se aidi kainoma khallu bani aduga plastic lakpa oiramba isai oi bazani kasi se kai dawrab jano khangdi caller sing se yam nungai nungai ba thamoi bu kari hai je batare yam phaja phaja bai sai kya khan birak tuna tahan biri ba khuding mak pu hanna Tagachari tharom sigi makha ta tharakpa caller amuk lokachage hadak ne karam bai sai Kan birak pa mayam puna taminasi. Hello. Hello. Taram nokchari madam call to birak pa minga madilay from Highview. Siyang kunong daging Sanggita gawin sa. Thank you madam Sanggita sige tawram sida sarugya birak pa. Karam bay say tabi gani madam. Ay sumi ni hayo film do dagi jalo ko nanggi yung gibor gimayum dado kawto ko rin sa ado doy na tajag. Kudol tamjage. Chatkiba labna kiba ningsing ngakpa kayagi numit oibazani ngasi se natra madam. Kudol tamjage. Ha tabi ning ba mani dang hapawge. Happy you madam. Siyang kunong wala kay dagi ima kunje sori ne hotengi ine bilasini ne jebesa ine roni mamarak isiyangaw bi ina malolita. Ako si pulab oy na tajarage sa. Thank you. Sar horen program kano toro ko lorab dai ta isayam tang lan thok piram mo akun ba manigi naurabi mai thongi do isay do am ta tajaning sa. Hi isay phajawam ju khanjilame tawripse. Kuro tamjage madam Sanggita. Thank you sir. Ay sumini hariba film asidagi khanbirak pa isay ni madam gi chatloko live fa binangdi. Nangi vorgi yumda yaifabatana nasaru oyuko haipeti khangowi masigi seise mayam na sutana riba yam luhong pantha hariba hojiki matam sige yam chana jaba isai ni khanbirak pa kudol tamjage mayam puna saru yam se
Thank you hanana thagachari yam phajaba isai pungning nungsibe isai ni ningol oibi singi laibakta tamlam laba haitari ningol oibi singi mapam lamdam da are payum fam leiram dabana maram oraga mabokna masunupi da luhong banumita kari haibjaba tari bor pibagi isai amani khanbiramba madam busu hanana thagachari madam Sangita loinana lanthokchari ba thoramasigi makha chatha jarakpa thoramasigi na aroiba caller laukhatchage aroiba isai karamba isai khanbirakpa mayam puna saruk yaminasi loinana live chat laibiriba sing isai sigi matungda mayam amuktang pathokchage hello hello tha isai am tajage Taram nokchari sir isai su tathoksi ming amadi leifam haibiu sir sai wiyan makha laikai deki bomcha Thank you ngasigi lanthokchari ba 90.0 wahong radio gi live phone in program saruk yabirak pa serbu taram nokchari hanana thagachari karam bai sai tabi gani sir thagachari sabichu karam bai sai ni tabi gani sir yaskum gi pakong awagi sarta ga jimika aphawga sapa na koi kunni kunjindani ai ngai jaba na tawai sai do zum ta chai ngasai dagi set song maktani thamoi thugai bai sai maktani ngasai dagi tawthabu aroiba caller sir na yam phajabai sai dumdang tawba dance tawba ya bai sai makhan birakpa sir bhanana thagachari loinena sir sai sing una birabo sir sak tok to ga ne radio je sai thange na hamse ot to ga zum thangwe thank you sai kana kana ka tamina gani sir kitang ha ke ai gi yamba alai bo sa ai gi ma gi lo ne gi tuinu ai gi koi je asnang gi je tam kuman deng gi je santi asnang gi je sila ai gi ate la chap ta ri ga radio hong radio bu ta bi ri ga mayam na mo ka sa su yaw na tam kamin na sir ga thank you kudol tamjage sir na kanbirakli bai sai isai se mate am tang sir na kudol tambiram badi yabro sir Kera ke hobirasi sir na kui kunni kunjindani ai nungai jaba na kui kunni thongandani ai nungai jaba ai chamthong kun hanana thagachari sir gi aroi bai sai kudol tamjage ya school gi pakhang ngauba hairwe film asidagi afaw madi sarita gasmir ani gi konjel dagi sakto ki bai sai homain dy gi mekta apaw na serang li bai sai ni kulgi harau kumhai gi makhol tabse aidi ahing tumba yade lamlan ba pakhang kanaga maka saisak padagi puna taminasi na khoi khulgi thongal dani aina nang buin jaba na khoi khulgi khunjin dani aina nang bungai jaba na khoi khulgi thongal dani aina nang buin jaba na khoi khulgi khunjin dani aina nang bungai jaba kai sam thong khulgi challo
अहिंग तुम्बा यादे लम्लाबा पाखं कनागा जगोई सामिन नरंगा दरा इसै सामिन नरंगा दरा Simla, longa kutalo, simko himaga, ataulo simlo, simla, longa kutalo, simko himaga, Hek na nau na pun na jagoi saram na ni khanbada wa jaine thamoi se lang tak nai pukning se wa jaine thamoi se lang tak nai pukning se गानागी मातम न लागलेगा, नंग करेगी तुम यादेवा, लैशा पाखंग जगुई सागदी, हुनसानी खुंगी हुनसा, Simla, longa kutalo, simko himaga, lekay naglay rugana nandi tumba kay baraye rakpa punglondi, aura ba makulda ye rakpa punglondi, aura ba makulda. nang na yumnak sagai ondna laglaka mai tai phizon lai teng lani harau bagi lai bung mayaida jagoi bako singna sabado hawai tana aina yenglani ning thaurel gi sagoli mamaina kege ha ha mamaina kege laumani angomba sagol fansi lau ha sagol fansi lau oh ya Aina jagoi makuk cingdona, harau bungi lai bung mayaida, haita jagoi hipado, niya mangga chopangam jaroi, ikai jene chopangam jaroi. pe manusibi jagoi haiti waganu nakut khujeng paiduna nakhoi khulge khunyaida nakhoi ungi sumanda jagoi tamige ha jagoi tamige Sambal na buhaway matun chabarani anoma, kundalakanu, apaw na manggani, ako'y kundalakanu, apaw na kay Jenny. Thank you. Nana thagachari ham phajaba isai ni sir. Iwam chana khanbiramba mayam puna tamina kraba matung thorom si tension jana bagi tanja lojagi loinana khanbirak pa isai amatang krol tamjagi. Ngaurabi Maithongi Tangang Bakazai Hariba Isaiduna Horen Matangi program the Kudol Tamjabagi Tanja Lojagi Hojiki Weneri Han Bada Kanbir Kibe say Wa Mahagi Munatao Munata Dragadi Sunga Yaroi Say Kudol Tamjagi Apna hai bhai ladra Inni promise hey apna hai bhai ladra Inni promise Wa Mahagi Munatao Aigi Lam Hendi Thaja
Thank you. Pumnam ko na natagachari lantok chariba 90.0 Wahong Radio. Wahong Radio gi sanok chariba live phone in program. Thoramasi matang aswai de tension jana bagi tanja lo jage. Loina na thoramasi gi makasa ta jarak pa thoram mayam pun saruk yaminasi Inspector Tegi Hanjin baby so chamapan kuntaruk suba tangkak mayam puna muksar yaminasi stream asida lebiri ba kuding magna matangi base the lock bina ba pumna muktan oluk chari loinana live chat saruk yabiri ba tonga tonga platform sing da saruk yabiri ba sing hanana ta chari pumna ko surjit kuman chana mukana kurum chari
Lana Thoram Taibang Singze Loyaduna Miramlen Tadukuna Lairemlen Tenkraba Laifrakpam Arun Maitena Mahakinuk Sizaraba Imung Manung Sagay Nate Kwai Punumapu Tadok Piramlaga Hauke Basachat Kungani Toy Ta Ama English Singani Kungataru Pairengi Marini Chanba Sagol Sen Koroda Taibang Mapugi Sinta Loyaduna Sidaba Mapugi Lekonda Hinam Lainam Laigina Lainam Oina Tinkre Chali Basachat Kungataru Tama English Singani Kungataru Kumja Pairen Thagini Pani Chanbaning Tokaba Korogi Mangani Lehun Lokacharaga Lakaduri Bachachat Amatha Ani English Singani Kungataru Kumja Pairen Thagi Tara Mangani Chanba Nomaizing Koroda Lana Thoram Tokli Lana Thoram Masida Laikidrabagi Hawaina Sidaba Mapugi Kuyade Ing the Chigna Potajaruna Bagidamak Mapugi Minkairol Sak Shonjabagaloinana Ngamjaba Hairang Lerang Karadan Kachagadori Lana Thoram Masida Halaman Imai bin Iche Ichal Maruma Pangamadi Laikidrabaga Tinabiramba Imung Manuna di Sak Kangjahudraba Singna Matam Sana Kongdoi Biraktuna Mapugi Minkai Tabiranaba Wahong Radio Amadi Diamond TV Gi Thong the Pau Jenzeri Punem Jariba Singh Laiprakpam Aso Maitei Apokpa Laiprakpam Ongbi Susila Leima Apokpi Laiprakpam Ongbi Yaipabi Leima Manaunupi Laiprakpam Asok Maitei Manaunupa Ayukpong Nipan Thoram Hauba Ayukpong Taramathoi Thoram Luishinba Sengmaizing Kuno